पृथ्वीसी चौखटपगी मायोंदा अंगकप फंगना थूना यांगना चंगसिल्लकली हाइबदा हाइमनबमक्ति थोकलोय स्मार्टफोन सिंगना स्मार्ट ओइबगी चांगसु नोंगमगी ओइना असुम हेनगलकली AI सिंगना इंटेलिजेंट ओइबगी चांगसु अंगकप थाक अमा यौसिल्लकली मसिगा इरोइनना अखोइगी अकोइबगी फिवम एनवायरनमेंट सिदी चही खुदिंगी ओइना असुम फिवम सोक्सिल्लकली अदोमसी तुंगदा ओइरक्कदब मतम फ्यूचर द मांगजौना ngasi चही यांखैगी मतुंगी पृथ्वी दुदैदा चटलेदना हेक्ता लौरसी कमदौगनी मतमदुगी पृथ्वीगी फिवमसी कमदौरमगदब माली अखोइना सेमखिबा रोबोट सिंगसिना अखोइगी मायोक्तो ओनसिनदुना लान हौरकलंबा थोकलबा कमदौगनी नत्रगा अखोइ मियोइबा पुमनमक्सी मतमदुदा पृथ्वीदा हिंगबु हिंगलमखिद्रा हाइदी अतोप ग्रह अमदा खुंदा लेताबा काइसी इखंग खंगनरबा इता तानरबा वाफमनी अमरोमदा चरक चहिंगनरिबा एलियन लाइफसी पुथोकले थेंगनरे गाइदना धुमधामदा बंबुला थादुना कुमहै तौदुना लेरमलगना कमदौवा मसिगी मतंगदा खरा खजिक खन्ना पुदुना लाक्चरी लौबिरसी डेटोनेटिंग Now let's go! अदोमगी फोन दा अमुक्तंग येंगबियु लोइनना हौखिबा चही 10 सिदैदा टेक्नोलॉजी दा अवोनबा अहोंगबा कयाम लैख्रबगे हाइबदु अमुक्तंग नैनबियु नाकल अमरोमदा चही यांखैगी मतुंगदा अमुक ओइरक्पा याबा टेक्नोलॉजी रुगी मतांगदा अमुक खरा खजिक खंथबियु मतमदुगी टेक्नोलॉजी अमसुंग ngasi ओइरिबा टेक्नोलॉजी अनिसि चांगदमनबिबा मतमदा हाइफेट नोकनिंगबा फाउबिबा मिसु दुम यावगनी मरमदी मतमदुददी स्मार्टफोन से हक्सांग द खुदांग घड़ीगुम सिजनबा नत्रगा टॉप टॉप कॉन्टैक्ट लेंस सिजनदुना इसा इसागी मिट ओइना इम्प्लांट तौरकपा हाइबदी हापचिलकपा फाउ यारी I love it. फोन द नोंथा येंगबगी महुत्ता अदोंगी मित्ता GPS हापचिनदुना लमतु कोइबगी महाउदसु भावना अमुक्तंग तंगदुना येंगबियु मसीना ताबदा नुंगाइबा पाव ओइरगसु मसीगी अमुक ओना तैनबा पावसु तामिनसी चही यांखैगी मतुंगददी अदोंगी इमुंगी मियोय खरदी हिंगदुना लेरमलरोई हाइबसिगी वखलदा अदोमना फ्यूचर द चही यांखै मांगजौना चटपसिदैदा नुंगाइतबा नुंगनांगबा खरदी सोइदना फाउबिरमगनी अदुबु मदुगिदमक थोइना नुंसा थिबिरुनु मरमदी मतमदुदा मियोइबा इखोइगी एवरेज लाइफ एक्सपेक्टेंसी हाइबदी हिंगदुना लैगनी पानाबा चहीगी चांगसी मरिफुदगिना मरिफुतरा फावबो ओइगदौरी मसिमक्ति हौजिकी ओइरिबा चांगसिदगिदी चही 10 रोमदी सांगदोक्लबनी 1960 दगी हौना अखोइगी पॉपुलेशन परसेंटेज सी पिरामिड अमा मानदुना लाकपनी अदुबु चही यांखैगी मतुंगसिददी पिरामिड सी रेक्टेंगल अमा ओइना मालगनी मसीना ताकपदी अहल ओइरबा नागरिक अमसुंग काफई चटपा अंगांसिंगगी परसेंटेज सी चप मानरगनी हाइबनी मसीना मरम ओइदुना इकोनॉमी ददी अदुकी मतिक साथीना बेरा थांगहनगदौरी पुंसी सांगदोक्लबनिना पुपु होई बबोक होइसु थबक्तगी पाक हेक पोथारकलरोई अहल ओइरबा एम्प्लॉई सिंगना रिटायर पाक हेक तौदबसिना सरकार गिबु ओइरो लनाई गिबु ओइरो सुफम नोंफम खुदिमक मीना क्रिक क्रिक इनरगनी मसिगी फोल ओइना लाइरिक तंबदी लोइरबा थबक फंगदबा मीगी चांगसी इसिंग चावगुम हेनगलकनी पुंसी सांगदोक्पा नत्रगा मिसिंग हेनगतपा सिखकना मसिगी प्रॉब्लम से थोखनबा ओइरोइदौरी 2030 फाउबगी मनुंगदा 800 मिलियन लोंगी AI ना अखोइना सुरम अयाम थबकसिंगसी सूरगनी पानरी आर्टिफिशियल इंटेलिजेंस असंबिद AI हाइबसी नेचुरल इंटेलिजेंस हाइबदी सांगा नत्रगा अखोइ मियोइबदा पोकपदगी यावजरकलबा सागोनरकलबा बुद्धि लौसिंगसी नत्तबा खुदसेमगी ओइबा मेशिनसिंगी ओइबा बुद्धि लौसिंगदुबु खंगनै अतोप लोन द हाइरगना एक्सटर्नल डेटा अमबु मरिक सुमना संदोकना हाइबा ताकपा ngamba डेटा अदुदगी अमुक करिगुम खर तमसिल हौबा ngamba तमसिल हौरबा विद्यासिंगदो अमुक मफम मतम चाना करिगुम पांदम अमगिदमक सिजनबा ngamba मेशिन नत्रग सिस्टम अदुबु AI हाइना खंगनै
ꯃꯇꯝꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯃꯟꯈꯤꯕꯅ ꯇꯣꯜꯍꯥꯏꯅꯕ ꯆꯥꯡ 9 ꯕꯤꯂꯤꯌꯟ ꯌꯧꯔꯕ ꯌꯥꯏ ꯃꯤ ꯌꯥꯝꯃꯒ ꯁꯃꯁ꯭ꯌꯥ ꯌꯥꯝꯃꯤ ꯆꯤꯟꯖꯥꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯆꯧꯕ ꯑꯣꯏꯊꯣꯛꯄ ꯂꯩꯇꯕ ꯅꯠꯇꯦ ꯇꯦꯝꯄꯔꯦꯆꯔ ꯋꯥꯡꯈꯠꯂꯛꯄ ꯃꯔꯝꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯕꯗꯁꯨ ꯑꯄꯟꯕ ꯀꯌꯥ ꯃꯔꯨꯝ ꯃꯥꯌꯣꯛꯅꯒꯅꯤ ꯑꯄꯨꯟꯕ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯗ 60% ꯁꯍꯔꯁꯤꯡꯗꯇ ꯂꯩꯕ ꯃꯔꯝꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯊꯨꯅ ꯌꯥꯡꯅ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯀꯅꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅꯁꯨ ꯀꯌꯥꯗꯤ ꯖꯨꯒꯣꯠ ꯆꯥꯔꯣꯏꯗꯧꯔꯤ ꯑꯦꯃꯥꯖꯣꯟ ꯔꯦꯟ ꯐꯣꯔꯦꯁꯁꯤ ꯀꯛꯊꯠꯄ ꯌꯥꯟꯊꯠꯄ ꯂꯦꯞꯄꯣꯏꯗꯧꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯒꯅꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯕꯤꯒꯅꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯑꯍꯣꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯑꯃꯒꯤ ꯑꯁꯨꯛꯄ ꯎꯃꯪꯁꯤ ꯃꯩꯗ ꯌꯥꯏꯔꯤ ꯇꯧꯔꯕ ꯑꯄꯤꯛꯄ ꯄꯥꯝꯕꯤ ꯑꯃꯁꯨꯡ ꯎꯔꯤ ꯋꯥꯔꯤ ꯈꯔꯈꯛꯀꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯃꯒꯨꯝ ꯑꯣꯏꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯋꯥꯡꯈꯠꯂꯕ ꯇꯦꯝꯄꯔꯦꯆꯔꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯂꯔ ꯑꯥꯏꯁ ꯀꯦꯞꯁ ꯍꯥꯏꯕꯗꯤ ꯃꯦꯔꯨꯒꯤ ꯆꯤꯡꯗꯣꯜ ꯀꯨꯞꯄ ꯎꯟꯄꯥꯛꯁꯤꯡꯁꯤ ꯉꯁꯤ ꯎꯔꯤꯕꯁꯤꯗꯒꯤ 50% ꯑꯃꯁꯨ ꯁꯧꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯒꯅꯤ ꯗꯦꯠ ꯁꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯃꯨꯗ꯭ꯔꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯃꯅꯤꯜ ꯑꯣꯟꯗꯨꯅ ꯄꯥꯏꯈꯠꯈꯤꯕ ꯃꯔꯝꯅ ꯑꯦꯚꯥꯄꯣꯔꯦꯠ ꯇꯧꯈꯤꯕ ꯃꯔꯝꯅ ꯃꯁꯥꯒꯤ ꯃꯃꯤꯡꯒꯤ ꯑꯥꯔꯊ ꯉꯥꯛꯆꯕ ꯑꯣꯏꯅ ꯏꯁꯤꯁꯤꯅ ꯇꯁꯦꯡꯅꯃꯛꯀꯤꯗꯨꯝ ꯂꯩꯍꯧꯒꯅꯤ ꯑꯗꯣꯝꯅ ꯅ꯭ꯌꯨ ꯑꯣꯔꯂꯤꯟꯁ ꯍ꯭ꯌꯨꯁꯇꯟ ꯑꯃꯁꯨꯡ ꯃꯥꯏꯑꯦꯃꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯒꯤ ꯁꯍꯔꯁꯤꯡꯁꯤꯗꯩꯗ ꯀꯣꯏꯊꯣꯛꯂꯨꯒꯦꯗꯅ ꯈꯟꯕꯤꯕ ꯂꯩꯔꯒꯗꯤ ꯑꯗꯣꯝ ꯗꯥꯎꯗꯤ ꯌꯥꯗ꯭ꯔꯦ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤ ꯍꯔꯤꯀꯦꯟꯁ ꯍꯥꯏꯕꯗꯤ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠꯁꯤ ꯈꯔ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯀꯗꯧꯔꯤ ꯂꯣꯏꯅꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄ ꯃꯔꯝꯅ ꯒꯜꯐ ꯀꯣꯁꯠ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯒꯗꯧꯔꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯇꯥꯕꯁꯤ ꯋꯥꯈꯜ ꯐꯛꯆꯤꯜꯂꯤ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯟꯁꯤꯟꯁꯤ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗꯨꯗꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤ ꯌꯨꯝꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯈꯛꯇꯃꯛ ꯑꯣꯏꯔꯣꯏꯗꯧꯔꯤ ꯃꯥꯔꯁ ꯒ꯭ꯔꯍꯁꯤ ꯂꯣꯏ ꯆꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯐꯥꯎ ꯍꯧꯅꯔꯅꯤ ꯄꯥꯅꯔꯤ ꯁꯦꯜ ꯄꯥꯏꯕ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯈꯔꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝꯁꯤꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯁ꯭ꯇꯥꯔ ꯁꯤꯁꯇꯦꯝ ꯑꯣꯏꯔꯤꯕ ꯑꯜꯐꯥ ꯁꯦꯟꯇꯧꯔꯤꯗ ꯐꯥꯎꯕ ꯆꯠꯅꯅꯕꯒꯤ ꯁꯦꯝ ꯁꯥꯕꯒꯤ ꯃꯇꯝ ꯆꯥꯡꯌꯦꯡ ꯀꯌꯥ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯝꯗꯨꯐꯥꯎ ꯑꯣꯏꯗꯨꯅ ꯂꯩꯔꯝꯒꯗꯧꯔꯤ ꯃꯐꯝꯁꯤꯗ ꯆꯠꯂꯤꯕꯒꯤ ꯄꯥꯟꯗꯝꯅ ꯄ꯭ꯔꯣꯛꯁꯤꯃꯥ ꯁꯦꯟꯇꯧꯔꯤ B ꯄ꯭ꯂꯦꯅꯦꯠ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟ ꯂꯥꯏꯐ ꯐꯣꯔꯝꯁ ꯂꯩꯔꯝꯕꯒꯤ ꯑꯣꯏꯊꯣꯛꯄ ꯈꯔꯃꯈꯩꯗꯤ ꯂꯩ ꯊꯥꯖꯅꯔꯤꯕ ꯑꯦꯛꯁꯣ ꯄ꯭ꯂꯦꯅꯦꯠ ꯑꯁꯤ ꯌꯧꯁꯤꯜꯂꯨꯅꯕꯅꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯂꯤꯌꯟꯒꯤ ꯑꯣꯏꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯐꯝꯗꯨ ꯂꯣꯏ ꯆꯟꯁꯤꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ ꯉꯁꯥꯏꯗꯒꯤ ꯇꯝꯖꯔꯤꯕ ꯄꯥꯎꯗꯝꯁꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯄꯨꯟꯕ ꯀꯥꯡꯂꯨꯞ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯃꯇꯥꯡꯗꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯏ ꯃꯁꯤꯗꯒꯤ ꯈꯔ ꯈꯖꯤꯛ ꯅꯥꯊꯩꯔꯒ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏ ꯏꯁꯥꯗꯗꯤ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯁꯤꯗꯩꯗ ꯀꯌꯥꯝ ꯌꯥꯝꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯣꯝꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯦꯛ ꯗꯣꯛꯇꯔꯗ ꯆꯦꯀꯞ ꯆꯠꯂꯝꯕꯗꯨꯃꯗꯤ ꯕꯤꯗꯥꯏ ꯇꯧꯕꯤꯕ ꯌꯥꯔꯒꯅꯤ ꯗꯣꯛꯇꯔ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯏꯁꯥꯒꯤ ꯌꯨꯝꯗ ꯗꯤꯚꯥꯏꯁ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯝꯕ ꯂꯩꯅꯥ ꯅꯥꯔꯕꯒꯦ ꯍꯥꯏꯕꯁꯤ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯈꯪꯕ ꯌꯥꯒꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯣꯗꯤ ꯃꯣꯗꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯗ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯍꯥꯏꯕꯁꯤꯃꯁꯨ ꯃꯇꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯌꯛ ꯂꯥꯎꯕ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯁꯥꯏꯟꯁꯀꯤ ꯈꯨꯗꯣꯜ ꯁꯥꯏꯕꯔꯅꯦꯇꯤꯛ ꯑꯥꯏꯁ ꯐꯪꯕꯤꯒꯅꯤ ꯃꯁꯤꯅ ꯑꯗꯣꯝꯒꯤ ꯃꯤꯠꯀꯤ ꯎꯕꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯒꯠꯍꯟꯕꯇ ꯅꯠꯇꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗ꯭ꯔꯤꯕ ꯔꯦꯗꯤꯌꯦꯁꯟ ꯐꯥꯎꯕ ꯎꯕ ꯉꯝꯍꯟꯒꯗꯧꯔꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯀꯥ ꯍꯦꯟꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯊꯣꯛꯂꯒꯗꯤ ꯑꯗꯣꯝꯅ ꯖꯤꯅꯦꯇꯤꯛ ꯑꯦꯟꯖꯤꯅꯤꯌꯔꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯗꯤꯖꯥꯏꯅꯔ ꯕꯦꯕꯤ ꯍꯥꯏꯕꯁꯤꯐꯥꯎ ꯏꯆꯥ ꯏꯁꯨ ꯑꯣꯏꯅ ꯐꯪꯕꯤꯕ ꯌꯥꯒꯅꯤ ꯗꯤꯖꯥꯏꯅꯔ ꯕꯦꯕꯤ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯅ ꯄꯨꯛꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯄꯣꯛꯂꯛꯄꯒꯤ ꯕꯤꯗ꯭ꯌꯥꯁꯤꯗꯒꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯕ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯕ ꯈꯔ ꯀꯨꯞꯊꯅ ꯍꯥꯏꯔꯕꯗ ꯖꯤꯅꯦꯇꯤꯛ ꯃꯦꯀꯞꯁꯤ ꯍꯦꯟꯅ ꯐꯕ ꯃꯑꯣꯡ ꯑꯃꯗ ꯍꯣꯡꯗꯣꯛꯂꯕ ꯍꯥꯏꯕꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯂꯣꯏꯅꯕ ꯖꯤꯟꯅꯆꯤꯡꯕ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯣꯛꯄ ꯖꯤꯟ ꯑꯦꯗꯤꯠ ꯇꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯣꯛꯄ ꯑꯉꯥꯡꯁꯤꯡꯗꯨꯕꯨꯅꯤ ꯃꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯀꯁꯇꯃꯥꯏꯖ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯃꯁꯛ ꯑꯃ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯒꯤ ꯍꯧꯔꯒ ꯃꯈꯣꯏꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯕꯒꯤ ꯆꯥꯡ ꯑꯃꯁꯨꯡ ꯂꯝꯆꯠ ꯁꯥꯖꯠ ꯐꯥꯎꯕ ꯃꯥꯡꯖꯧꯅꯅ ꯈꯟꯕ ꯌꯥꯒꯗꯧꯔꯤ ꯑꯁꯨꯝꯅ ꯄꯣꯛꯄ ꯑꯉꯥꯡꯁꯤꯡꯁꯤ
ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯄꯥ ꯃꯄꯨꯗꯒꯤ ꯂꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯊꯪꯊꯔꯛꯄ ꯖꯤꯅꯦꯇꯤꯛꯀꯤ ꯑꯣꯏꯕ ꯂꯩꯅꯥꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯀꯦꯟꯁꯔꯅꯆꯤꯡꯕꯁꯤ ꯃꯈꯣꯏꯗ ꯅꯥꯔꯛꯄꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯒꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯗ ꯅꯣꯕꯦꯝꯕꯔ 2018ꯗꯁꯨ ꯆꯥꯏꯅꯥꯗ ꯂꯨꯂꯨ ꯑꯃꯁꯨꯡ ꯅꯥꯅꯥ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ 5 ꯑꯅꯤꯁꯨ HIV ꯏꯟꯐꯦꯛꯁꯟꯗꯒꯤ ꯄ꯭ꯔꯤꯚꯦꯟ ꯇꯧꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯖꯤꯟ ꯑꯦꯗꯤꯠ ꯇꯧꯊꯣꯛꯇꯨꯅ ꯄꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯌꯥꯝꯕꯒꯤ ꯋꯥꯈꯜꯅ ꯂꯥꯝꯁꯤꯜꯂꯨꯗꯕ ꯃꯑꯣꯡ ꯑꯃꯗ AI ꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯐꯪꯅ ꯍꯩꯁꯤꯡꯂꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯨꯗꯤꯡꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯁꯨꯃꯤꯟ ꯅꯣꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯃꯗꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ꯫